UN Rights Body na Myanmar bu section waron pikre. United Nations na Myanmar gi military bu civilian control da sakti hanjin hana bataksin khibaga loina na protester singi mayok ta hingsa gi oiba thawong sing chathaba lepna ba section warol pikre haina official source amana phongduroli. UN gi maiki degi pikhiba section warol asida protester singi marakta hingsa gi oiba thawong sing chathaba da chenari ba sing adu lemna thab tawroi hairi. February gi tang amada ku chathakraba matungda thawong adu yaningdaba uladuna sanction thamnabagi khongthang sing paikhalaklabani. Adubu hairiba sanction asi thamlakma matamda Myanmar gi micham praja singdi sokhalloidabani haibagi wafam thamli. Hojik malem asina Myanmar da chathariba thawong sing asigi matangda mikupna hum singna yengsili haina UN gi deputy right chief Nada al Nafibna Geneva da Human Rights Council da phongdoki. UN gi top right body nadi sayolasi gi angan basarukta Britain amadi European Union na haijaraki wadagi yamna tangna thokpa khanaba session ama khudaki oina kauduna khanakrabani. UN gi official amadi diplomat singnasu Myanmar da democracy singthuna ba honariba adubu nungnang ba utchibaga loinana protester gi mathakta hingsa sathaba lepna basu taksin khrabani. Alna phipna makhata na haikibada military na phajinduna thamliba Aung San Suu Kyi amadi president Win Myint bu thadoknabagi wafam taksilibani. Hojik journalist, official, activist, monk amadi mahiroi sing yauna miyoi chahum yankhai rom hena phajinduna thamlibani. Sayol asigi angan basarukta Myanmar da santi oina mi punba amadi maning makhatamna I pau phongdokpagi hukum adubusu akan mamongda yaningdaba utki. Santi oina protest tawbagi khongjang changchiliba duda sathiba makhalgi khusu khulai sizinaduna akan ba khongthang sing lokhaliba adubu mawong maril tadaba thawong amani hairi. Maragasida army gi head oiriba Min Aung Hlaing nadi mahakna ku chathariba thawong asi maram chai maramdi mamang sehi gi November thada pangthokiba election aduda oidaba pambai sizinaki hairi. Myanmar gi oina Geneva da UN gi ambassador oiriba Myint Thu nadi council da ngasi phongdokhiba amada election da niyom kaiba thawong sing chathai khangalakhraba matungda military gi lusingba Hlaing na state ki responsibility adu laukhibani hairi. Atopa pawmana BCC World News Mainland China da thingkre. Hong Kong Public Broadcaster na radio service sandokpa lepkre. China na irai numita Britain gi BCC World News asi leibak sida sandokliba television network singi marakta yawbada athingba thamkre amasung Hong Kong gi Public Broadcaster na BCC World Service Radio mathangda sandokpa leplagani haikre. Britain na China gi state television gi broadcast license ka khraba matung sayol ama leiraga khongthang asi lakmani. China gi National Radio and Television Administration na phongdokhibada BCC World Service News na China gi maramda piriba paukya na yamna tangai phadaba chumba amasung mawong maril taba pau pibagi kanglon sing khongaunei adugumba pau sing na China gi interest sing da sokhanbaga loina na national unity da chauna sething pi amaromda Hong Kong da leiba public funded broadcaster radio television Hong Kong RDHK haina khangnari basina BCC radio news program relate to baleble haina lauthokre. Hairiba phibam asida China na foreign media bu Chinese party gi wa namduna ilhanna ba honarakpa mali haina foreign correspondent club of China FCCC haina khangnari basina phongdokre. RTHK gi radio 4 R4 haina khangnari ba station na BCC World Service News nubidangi pung 9 da sandorakpaga loinana R1 station na pung amagi BCC program ama sewal amagi manungda amurak sandoktuna laki. Irai numit phawbuda Hong Kong gi private platform sing cable TV amasung Now TV na BCC World News sandoki. Athing basi thamdringai gi mamangda mainland China gi TV package ayambada BCC World News yaukide. Tawiga masung hotel khara amasung yum khara dadi phangki. Channel adu sandokpa lepkhre haibasi Beijing da leiba agency gi journalist singna khanglaki. China na media amasung internet ki ning tambada athingba kya thamduna lagli amasung khwaidagi nauba khongthang asina malem gi mieng da leibak sigi mixet ta shokhan banatana atai kana porak loi haina British Foreign Minister Dominic Raab na phongdoki. Atopa pawmana junta gi athingba thugaiduna protest tawkhre ahum shokle. Mi yamna punba yaroi haiba junta gi athingba thugaiduna mioi lising sha kayana leibak sinba thungna pro democracy protest singda yakshin khibaga loinana military na pawate gi singthu khraba Myanmar gi lusing bi Aung San Suu Kyi gi supporter singa police ka khud thongna khre. Haukiba sewol da pangthokiba military ku adugi mayokta hojik phawbuda satharkiba khwaidagi chawba miyam gi demonstration singda South East Asia gi leibak asigi mafam kayada ingna singna protest tawkhre. Namduna leibak ki power pashin khiba general singda Washington na athingba kya thamkiba matung mathangi numita khongthang si lakpani.
Myanmar Red Cross ki official amana phongdor khibada kha nongpok thangba maulam yine town da mioi lising kaya na sathariba protest thugai na bohonaraduna police na protester singda rubber bullet sing kapada mioi hum asopan nangki Radio Free Asia na broadcast tawba footage da police na tamthiba mong da protester sing tamna sangshin baki shakti uki makoina protester amada khut thakibada mioi adu makokta panki Madugi matung da protester sing na police ta nung na thajinki madugi paukhum oina police na nongmai kafki thodo du da mioi ohum shoki nupi ama mabukta pandu na shoki nupa amana khazai da panki amasung atopa nupa amana pambom da pandu na shoki haina khut thokna badu bu uhoba Myanmar Red Cross ki office songmin na phongdoki mahaki matungi na protester singi masing leptani hengalali Lebak sigi khwaidi ki chawba city Yangonda duty da si na ba anoba court litpa Dr. Shakayana Lebak sigi khwaidi ki senglaba Buddhist Saint Golden Swedagon Pagoda gi manak phaurga khongchat amasatki capital ne pito samudramapan gi town Dabai amasung town Dawai amasung Northern Kachin state ki capital Metekina da pangthokiba demonstration singda naharon singna minister gi mayok ta kholau kaya lauki atopa pawmana police custody da naha ama sikre irang thokre Uttar Pradesh ki manung chana leiba Buksa area da leiba police station amada phaduna leirakhiba naha ama sikhibagi mayokta miyamna iho horakhibaga loinana station adu da thomjilakre hairi naha adu police custody da ka hena ot naibadagi sikhiba oiramba yai haina thajanari Hiramasiga mari leinana superintendent of police Ras Karan Nair na Buksa police station gi officer in charge yauna policeman ahum suspend tawkhre amadi police custody da sikhraba Kishan Yadav alias Pujari misigi matangda magisterial inquiry sathana bakhangankhre Buksa crime branch ki team amana huran chinthi ga mari leinana naha manga phaduna puraklaga Buksa police station da wahang pahung chathaki Police na phaduna purakhiba mioi manga gi manungda Yadav su amani mahak phaduna purakhiba numidang adu da masagi anaba na maram oiraga community health center amada pukhatuna laikannaki madudagi mahak pu district hospital da amuk refer tawrakhibani district hospital da treatment chatharingi da Yadav laikhidabani haina Nayarna phongdoroli mahakna makha taraduna Yadav amadi mahakka phamin naram liba mioi sing adu huran chinthi gi thabakti sianai haibagi proof laire adubu police custody da mahak laikhidaba adudi laibak thibani madugi matungda achumba langla langjin choidana puthokani hairi amaronda Yadav laikhidabagi pauta bada mahaki imung manung amadi locality na Lucknow Varanasi highway thingjinduna khongjang changchinkhre hairi atopa pawmana wahan gadaba athingbasing thamlaklabadi EU ga mari tatnanaba sem sare Russia Karigumba European Union na awabagi masak oiraba sel thungi athingbasing thamlakpa tarabadi Moscow na block asiga mari tatnanaba sem sare haina Russia gi foreign minister Sergei Lavrov na phongdokre Kremlin gi critic Alexei Navalny phajinba amadi jail da thamjinbagi matangda Russia amasung nongchuplong gi leibak singi mari da nahungna na pressure laki European diplomat ahumna sagol senumita agency da haiki madudi European Union na yam thuna thasi gi manungda Russian President Vladimir Putin gi misang singi asset freeze tawbuga loinana chathok chasinda athingba thamlakpa yai Russia da athingba thambagi wafam France amasung Germany gi yaningba ulakpadagi khongthang si lakpani Moscow na hokiba seol da Germany Paris amasung Swedish diplomat sing tanthokuna Europe ki leibak singbu khoirang khoisau na hankibadagi athingba thamnabagi pressure hengelaki Leibak sing asina khwaidagi hena nungaitribadi Russia na diplomat sing tanthokhiba matamda khongchat amada Moscow da leiriba EU gi foreign policy shipta khangan kidaba asina Paris amasung Berlin na hojik Russia gi thawong adugi matangda karigumba thabak khara paikhatpa mathau tai hairi Interview amada Russian Foreign Minister Lavrov ta Moscow na hojik EU ga mari tatna baromda sangsilagadra haina hangba wahangda mahakna hai aikhoina European Union na lokhalakpa yaba akanba khongthang singdugi damakta sem sare aikhoi gi sel thumgi phibam da sokhandaba mongda sector khara da amu hanna athingba kya thamlaklabadi haiduna aikhoina sem sare Russian singna malemdagi naitom oina leiba pamde aikhoina tangai phadana sem sare Tasengnamak mara tappa phibam pamlabadi langidamak sem saba haibasi mahusani haina Lavrovna makhataki Seraksida Kremlin gi critic Alexei Navalny mixat thiana bahonabagi maral gi matangda sathagadaba wail gi damakta irai numita mo hanna kota puthokre Atopa pawmana asiba kuntha taruk sukre Haukiban Waijing numita Uttarakhand gi Chamoli district ta Nanda Devi glacier gi achaw saru ama kintharaktuna khusem gi ichaw tholakpagi awaba marakta hojik phawgi oina thodok tu da leikidraba mioi masing kunthra taruk sukre Tapaban Bishnughat Power Project ki tunnel da ising hajilakpadagi mapan thorakpa ngamdana leiriba project adugi sinmi kannaba paikhalaliba rescue operation su hena kansinkre Tunnel manung da leiriba nungsak amadi atay akanba saitek na singba thugaiduna manung da phumjinduna leikraba sinmi sing adugi thawai kannaba rescue worker singna ahing nungthil naidana thabak paikhali
देहरादूनदा उत्तराखंड की डीजीपी अशोक कुमार हाइकिबा मतुंगिना टनेल अदुदा लेरिबा लेखोम लैनांग सेंगदोकपा अमसुंग ड्रिलिंग ऑपरेशन की थबक खुमांग चाउसिन चथरी टनेल अदुगी मखा थंग सरुकता खरा हेन्ना पिकपा टनेल की सरुकता सिनमिसिंग अदु मपानदा थोरकपा ngamdana लेरमगनी हाइना पानरिबनी लैंडस्लाइड की थौदो अदु ngasi फाउबदा नुमित तरुकनी चनख्रबसु टनेल मनुंगदा लेख्रबा सिनमिसिंग अदु कनगनी हाइबगी अचेतपा फिरेप अमदी आसागा लोइनना रेस्क्यू वाकरसिंगना मिकुप अमा मांगहंदना ऑपरेशन अदु चथरी हाइरी तापवन एरिया दा लैबा मियोइसिंग मांगखिबगी मतांगदा मखोइगी इमुंग मनुंगी मरी मतासिंगना अकनबा प्रोटेस्ट तौरे हाइबगी मतांगदा फोंदोलदुना डीजीपी अदुना हाई अवाबा नंगहौरबा इमुंग मनुंगी मियोइसिंगना खांगबा कनबा तमगदबनी गवर्नमेंट अथॉरिटी नसु मांगख्रबा मियोइसिंग अदु अथु मतमदा फंगबा ngamnaba थबक पाइखली टनेल मनुंगदा लेख्रबा सिनमिसिंग अदुगी मपुंसी कलहौनबा अकनबा खोंथांग लौखटले हाइखि अरोबदा पाउबिला न्यूज रीडर की वीडियो यंगबिरिबा खुदिंग मपु थागतचरी।